Lono Tinkraba, Lalolup, RPF ki Lanmi Sanglo PLA na Nambol Sawa Leikhidabaga ambush sathaduna Assam Rifles ki personnel ani Leikhidabaga amasung mangan asopan nangan kiba thokdok mari Leinana NIA na PLA ki kada ahum ki mathakta Chargesheet file Tourakkhre thokdok asigi matang da NIA na thadorpa serol lamana hai mamang segi September ki tang 18 da thokiba thokdok adugi matang da NIA Special Court Imphal da file Tourakhiba Chargesheet aduda Thongram Sadananda atopaming ngasik atopaming purakpa Kundongbam Oji atopaming Kailal amasung Irengbam Zugindra Maitai atopaming Zugin Maitai bu BNS ki tuan Section Arms Act Prevention of Damage to Public Property Act Explosive Substance Act amasung UAPA ki makhada maral siri mamang sei kumjali sini kunmaga ki September ki tang 18 ki numidang waramda Bishnupur District ke Nambol Police Station ki manung sanba Nambol Saval Lekai Mapal ki Tidim Lambida Kuntra Humda Shuba Assam Rifles ki truck amada ambush sathaki maduda Assam Rifles ki personnel ani Leikhidabaga loinana personnel mangan asopa nangkibani thokdok adugi matang da NIA na case ama lokhalaba matung da investigation ki thabak satharkibani maduda ambush adu lona Tinkraba PLA na sathakibani haiba khangmangam ki hairi NIA gi investigation adu da attack sathaba numit adugi angan matam da PLA gi Cadre khara nongmai amasung explosive substance puduna Nambol Sawa Lekai crossing manakta leiduna ambush adu sathaki thokdok aduga mari Leinana local Sahi adumaki November thada NIA na local police gi case adu lauraba matungda makhataba investigation sa tharkibani haina NIA gi serolasin makhatari